Hello, I giving baboy na may rakpam. Nahanam pamas di sorgi wapaw ta na bagida maglak piba ang sige da magkatagachari. Agi prathna di nahak na takdir ba wapaw ang sige mapal na isor buhay na nung siba amasung mahaki mi aduga mahaki singlup buhay na nung siba sini. Diba ehak na nahaki na pamda noluk choning ba dudi nahak na takdir ba wapaw asina. Nahak na nahaki singlup ta pipam thok pa nahaki commitment amasung nahaki singlup ki luching ba singi makapon pam thok pa adugi mahuti silhan bigano. Adu ba wapaw sige mapal na. Nakagising lupa hinanong siba, nakagising lupa luching musing buhay hinanong siba, at quite maruoy na, isuri matik mga na magtihing ba punsi da chakot pa adu, eki prathana ni. Ibang umaki wapaw, taminas. Amo ko na sure awang mo tagat seri adu ngasi nimasida ibang umabuk krub na bagay da magling beer krab ko kuding magpu ako ikan bibing pu Prabhu Jesus Christ giming da. Salam tawzari kaya kumya butchari. Ngasi numit ko na tayo nagadari ba si singlu ba si karino? What is the church? Ado ko na ngasi numit tayo yung minagani pun na. Ado ngasi message sang grima mang ni sorry mo tungtong na si prana tos. Ipay sor na ki wahida. Amusun na ki tawzal ki pambay mang ado da. Nusan na pa Jesus Christ giming na taway sing magi pangbi pa musung pangal ado gimapala lakchari. Kung masih may sila nakisinglup kayo na habi ko yung minagadabi nakiwahay dagi. Kung itamag itong hangdok pi, nakiwahay bu kangsa na bagi gyan na masung lausing ibon hanapin na bi. Natin na sa hawabagin loy pa na hanap ching bi. Pero ay hanap na pamdakat sinjari, mating pang bi. Pero iso nakiwahay da ko nolukan bi. Kristo ut bi, nakisinglup may iksing nakipkangan bi. Nakiwahay mapala. At sumbado kagtang nakipu kangan bi. Jesus Christ yung mission na niya Amen. Amen. What is church? Sino ba si Karino? Aduna, ngasi wapaw sa sang minanabuhi da magtamati pandu taraka taruk pada taraka ni pandu kay handok minasi. Asigi maningyo iba waridu mayan kangbi basuyam lagani adu na akoy hena pabada gyan tana buhi da magda Jesus Christ na gamagi sebok sing aduga Caesarea Philippi gi lamadu yosalage aduga thungabak matamdu da Jesus Christ na hangmune ai semi singna may machani pa ay si kanani hain hai bigyan hai matamda kanagum makarandi Elijah ni kanagum makarandi Jeremiah ni kanagum makarandi so wa ta thok mi sing hain hai bigyan matang do ani mo awai kum tam Jesus Christ ka magi sebok singa Jesus Christ on slag adu na khoni ai bu kanani hain hai bage hain hai matamda Peter na verse 16 da nahakti ahing ba isor gi machani pa Christ ani hain Peter na hain the great confession hain so hain si se 17 da kari hai Yesu mo na kumgi Simon Bar-Jonah hagya pa ni maram di ito yawa miyoy ba na masinang wanda pono pipinate adu sarga dala iba ay ipanan ni verse 18 ay nasunang wanda hayri maduni na hati Peter ni nung zawa sige matagta ay na igisinglup sagat kani adu ka kamnung laibaki thong na madubong amloy hay basi tongan tawan ba missing na nung duna kanano Peter sina kari hay ba khudimok singdu theology na pahaw sing hay ba adu khudimok singdu chang davida Mafama sa Jesus Christ na hari ano bola na bugi mathidagin na revelation powers the ihan han na singlup haibo hai church haibo hai yan han appear to ba adu mathe pan tara taruk pada taraga nipan asidin adu hari ba adu Jesus Christ gi machindagi ni adu singlup haiba se karino mafama sa Jesus Christ na maang na ai gi singlup hoguni hai na haiba matam da Jesus Christ na mafama sa da karigumba khara udle ai khoi da kari udle foundation mo le adu haiba foundation no nungzao mani adu haiba nungzao du karino haina haiba oiba taragade verse 18 da Peter masamak amusung mga confession karino verse 16 da nahati ahing ba isorgi machano pa Krista aduni hairi ba si Peter na haiba oiba taragade Jesus Christ na haiba gi matungin na Jesus Christ na kari haim pam masida haiba hai Jesus Christa si isorgi machani pa Krista aduni haina haiba si Peter na maki wakhal lagi maki losing lagi hai ki binate adu isor na thabak to adu gi mapal na man haiba wai mani aduna Jesus Christa asibu isorgi machanu pa amasung Christani haina thazaba adu gi confession adu confess to ba missing adu kana Christian sing Jesus Christ bu thazaba sing haiba sing adu maki singlu basi sagat kani adu go singlu basi sagat kaduri ba adu kanamdana nate pastor sing nate society mission organization sing nate church planter sing nate missionary sing nate kanna amatana nate singlup sagar kadu ba adu kanano Christ kakana Christ is a builder of his church yamna chawba yamna pangal leba declaration masa Jesus Christ na haibas aina aigi singlup hogani
adu khamung leibak aduna madubu ngamloi adu church ase kari no haini yeng ri mamang church ase kari na tabun hanai ko yeng mi what is not the church yan hamla church se Vishal Mega Mart kumba departmental store nate church ase grocery gi dukan amanate ayna grocery dukan da kadawe paisa puruga chale aina pam da khale paisa pi adu lawi adu hale asumane treat to mi mayam le church de kari ai di tight pi pastor ai gi prarthana to biba ai gi icha isu sing phasna semgat piba mayam na counseling phasna pibi ba wakhal khara nungai hanba adu sing phangba oi ba ga di yare adu church nate departmental store nate church ase adu ani church ase cinema hall nate cinema hall la kaidawe pung ahum makai da hoba show oi ba ga ahum makai nangna ba lakani ahum makai film do yengani pung mari makai loi ba mari makai hek loi ki ba disperse cinema hall da changba chilna sing yaw oi ba ga di cinema hall da chat pa matam da udo ko re no ngai brand stranger am da greet tawrane pung ahum makai da gi hawgado ba cinema do pung ahum da gi laga phamma kana yaw hall manung da yawde church is not a cinema hall program go na te ko gi church pung manga makai da gi hawgado ba game oi ba ga di ticket phangna ba line da queue lepa gi matam khara budi le adu gi matam da kaina changba ni khali phamma yengba loiraga halakba adu khatane mi sing wari sana basu laite mi sing interaction lai to basu laite kari amat laite yengpham thokba yengba halpam thokba lakba samsan hai ba oi ba ga di asimya loin mu uram magani pung tara makai bel tabu oi tara makai nangna ba kana gum ba khare tara makai ise pung khai ise adu dar pung tara makai gi pham oi ba ga di sangnu sange tara makai gi na baro adu oi ga di adu nang lo hai khan mi sing su adum lai adu natte and then church is not a Sunday club no majing mi club natte Sunday se club ta kai kai membership lorani paisa khar thido ani validity lariba makai chaning matam chatpa tanba numitna tokpa aduga validity lower ka nam renew tawa amuk chatpa natte church is not a Sunday club aduga church hospital sunate ai hospital ka kana chale hakchang narpa matamda check up tawna bagi damakta kana gum khana di church ka matamda church isor khumna chatpa matamda in ngonung wa ba nang lakpagi adugi di paisa lai salakte bagi mi sen ton silakpagi anaba mayam na salakpagi adugi matamdu khaktang da church chalaga prarthana tona bagi wakhal lak mayam le adu church nate adu singlup nate adu gumbagi wakhal singlup wakhal akhoi lai oi ba tarade adu lothokse aduga singlup hai ba si entertainment shows amasunate entertainment show di kadawe thamoi gi ihul khara chongna ba adagi di harau ba nungai khar uthona ba adu singlup nate mi yam le kari music phajaba guitar leiba adagi di keyboard foot drum light phajaba thaba adagi di chongba phan ba yana nungai ba mong gas leibi sei sakpa adu nate singlup ase adu sugnat nate the church is not an entertainment show and then the church is not a club again club ta kai bo chale ngau thona ba nungai na ba marup sing khena ba gi maram chatpa adu church nate church is not a building sing hai ba se building nate sang nate ase church building adu ase church nate aduga church ase government college nate ming jansan ba exam gi matam na khaktang ka ba ate matam di ka du sum ya ba adu church nate adu khwadi gi maru oina church is not a choice ai asi hangse nongmaijing numita thabak aruba leiba oiba tagdi kari hana hoi checklist taw nongmaijing numita imungi oigera personal oigera thabak aruba ma lakpa oiba tagdi checklist kari taw church ska doje asi hana taw chum church is not a choice yesu christ bu kan mi mapu musung prabhu na thaja khraba mi singi da makta singlupta punba singlupta leiba singlupta punminaba asi multiple choice question nate aduga si pamagana khanba pamjagana tokpa adu nate it's a mandate ai akoi ba the church na ungado banate church not revolve around me and myself ai gi manungi ai gi personal gi thabak singi ai gi mar thabak singi akoi ba singlup na ko hen gado banate adu singlup aduda ai no na ko gado meaning I have to manage everything according to the church हाइबदी नोमाइजिंग इन नुमित की प्रोग्राम्स पुंग तरा मखारी हाउ ओइबा तारगदी अदु नंगोय दो पोसिंग लाप ओइबा तारगदी just cut off everything remember there is a mandate command
of God. Ibungo mahaki wahayna thajabasing soiduna purinaba thajabasing laiminanaba mahakising saruk yana bidamakta ibungo mahaki yathanglei. Aduga singlup ase choice amo oina grocery dukan amagumna aduga cinema hall amagumna hospital amagumna Sunday club amagumna entertainment show amagumna natagna building amagumna natagna government college amagi wakhal on the labor oiba taragadi adugi wakhal sing aram wakhal achuma wakhal nate adugi ekhe puning homa darkar le Ramde ko na pamina krab adugumna hai ba singlup masi icham chamba organization amana mioi bagi pangal na mioi bagi sakti na mioi bagi losing na sagat pa khandok khanjin yaba lauthok lausin yaba natte Krista ibungo mahakmaki ina mahakmaki punsina sagat kraba adugumba singlup ne adun chila saying Kwaidagi luba thabak oirabasu aduga ai personal thabak oiba targesu if you are compromising in attending the church or being a part of the church nangi thabak tuna nangi personal oiba thabak singuna Kristagi oiba mi singa punminaba laiminaba aduda compromise oba oiba target I think this is time for you to check yourself now Isorgi waidagi adugi matang adugi ideology adugi wakhalon adu changi minaba darkar le hena ikhale marandi karigum aikhoina singlup ase line lobu oiba taragadi I couldn't tell you we are sinning against God. Sorry, Mark to Pop, Toribani. I think I could make him a makat dark with time in again. I do over target, single have a sicarino. Yan Hamba. Single Haiba say Isorgi, Laipam, Adumagni. It is a dwelling place of God. Ephesians chapter 2, the Koyang Minasi, verse 20. Nakoi, Pakons permission, Amasung Wada talk permission, Giyumpam Matata Sagat Pani. Jesu Christ masamak jitheki athoi benungni mangonda yum apumbalu mafam chana chansinduna ibungoda aseng basang oina ba sagat pani 22 mangonda nakhoi busu thawagi mapalna isorgi leifam oina ba sagat minabani The church is a dwelling place of God isorgi leifam adu singlubasini Aduga, Isorgi dwelling place, Isorgi lefam hain hai basida, I could hire bas Ari Walam no matam, I could Ubapang, Aduga, no one never the hair making, I could Ubapang, progression, Mamang and the Ehanos Hajakrab, Adugum, the progression. I could Arankum kind of high basi, Genesis Park, Madam, progression lag and hen I could make sing mail, Aduga, Japan, a single high basisu, Isorgi dwelling place, Asiki Madam, I could puzzle making Ubapang. Ari Walam the Wigi Matamda, I could consume the Paba Oiba Targadi, Isorgi missing Israel Matasina, Egyptagi, Minai or Tolakumatam, the Mokilam Matam Curley, how do we know that God dwells among the people of Israel? Iswana Makimi or Israel singing Miracle have the Karmanakang tabernacle, Mak Shakaina glory. Mak Mati Mangala Tanba, Adu the Mahag labor, I couldn't Ubapang tabernacle, Adu the Isorgi dwelling place. Isorgi Lapamne. Adu I know what in the Valakumatam the Kanano church. Manik Silup Haiba say, Sukrisa can be Mapumusung Prabhu and Taza Krabu, Sukrisa in a layreva, missing Aduna Pulagla, Maduna Aduga, Hai Riba, Aduda, Isorgi Lapam, Adu Oi. Adugani Subadam. Silup Haiba say, Isorgi Kotola missing. Silup Haiba Wai or church, English church Haiba Wai, say Greek, you Ecclesia Haiba Wai the Glapani. Ecclesia have the call of people. Kandog missing. Ado ko na kaya upang ahama Peter Pandup ani padamapan na ko yung missing. Ado na ko ibu amam madagi anak pa manganda kaubiba mahaki gunsing na koy na haidok na ba na koy di kangat pa sagay ningtogi ebe purohin aseng ba jati amasung mahak masama ki missing ni. Handi na koy isorgi missing oramde adu bu haujikti na koy isorgi missing ore handi na koy chanbiba phanglamde adu bu haujikti na koy chanbiba phangle aduna singlu bhaiba si church haiba asi missing it's a people it's not a building it's a people missing kama missing kauthogla missing kana kauthogla isona kauthogla kana gi mapalna Christ gi mapal Aduna, hai basi isorna Jesu, matana pa Jesu Christ ki mapalang kauthogla sing aduma ki singlup oiraba maramna singlup amada isam sang hai oiba targadi Christian oiba mi sing adu khaktang na singlup aduda saruk yabane isorgi lepham oiba mafam aduda makoi se saruk phangmane kaino se time se Christian oidrabadi Jesu Christ bu kanima pumsung Prabhu ne thasdab oiba targadi singlup adugi saruk phangde singlup aduda yaude singlup adugi marakta mahaki mi adugi ming amasung mafam amatlaite isorgi kautholoba missing call of people
Karigidamagta separated tongale tabang pandagi kautholaba mising Jesus Christ gi I amasung maki balidana du thanjabagi mapalna karigidamagta Ishwargidamagta maku khurumnabagidamagta mahaku thagananabagidamagta mahaka laiminanabagidamagta mangonda matik mangal khoyong pinabagidamagta haiba mising adu singlubni adu ahum subada singlup haiba si Jesus Christ gi ina handoglaba kanglup amane Pagkonsep pasang kitabak pantup kun pada kun kunipan Acts chapter 20 verse 28 Maramadun makoy nasama ki amasung yaw sanggupum na mag adugidamak cheksilu mahak masama ki ina laibi kraba isorgi singlupu senbinaba nakoy nathaka thawai aseng mana nakoy bu yengsin biba mi ohalle aduna mafam masida polna efisagi Halaman sing the mahangna mahaki chalam dai the higher mahaki last message ne sigi message ase adu the mahangna kari hai maham se mahangna singlu pukar mane define to have the mahang masam kana isor masamaki ina laibi kraba isor gi singlu pu the church of God isor gi singlu ne adu hai isor gi singlu se mahak masamaki ina kana sigi masamak se samsam minate isamsam I sunate hai ba I adu isor makki ine Pap yaudaba, pap khangdaba, pap chendaba, papi oidaba, aikhoiga manadaba, Ishor mahaki ini. Aduna singlup hain haibasi, achaw building adu khakta yenakan singlup phajai hain haibni ni aduna te. Singlup haibasi ana hana so hajakraba adugumna singlup haibasi lakmat it's not a building, it's not a club, it's not a grocery store, it's nothing. Mahayan daba aduga asiba por amanate singlup haibasi ni amani kanglup amani ahingba jiba amani aduga haiba ahingba jiba adu ina kanagi ina isorgi ina lebi ba kanglup ni sing adune asi na maram orga ekoi singlup asi line amasung yang lo de bagi maram de Jesus Christ masama ki ina leikraba singlup adubu Yaudrusu yaba, nungsirusu yaba, chatlusu yaba, pulusu yaba, pundrasu yaba, haina, yengbo ibadagadi, ultimately, Christana, takraba, maki, adu, yangna, line logo jamane. Adun takwe kaino. Sigurisi ke wapao adu, karisunataba, aikoi mi oibana, pangsin sisinabe yaba, aduga, pangtau tau yaba, port amagumna yamna line uyaba. Adunate. Singlup ase Christ ki kainyane. Church is a bride of Christ. Ekone efisa pandu manga pada kun manga amsung pholobi pandu kun ma thoi pada mapan yeng boy bataragadi hairiba aduda akwe mixing upaphamine. Karam haina Jesus Christ ki kainya asi icham chamba kainya nate mahakna adupki matik nungsiba kainya ni karamba maong na mahakna mahaki kainya bu nungsiba gi hain hai boiba taragadi mahaki thawai thalobu phawba siba phawba he loved his bride unto death mahaki kainya adubu mahaki mathawai thadoktuna siba phawba nungsi aduna singlup tayang lobo oiba taragadi Jesus Christ Mahaki balidan, mahaki nungsiba, amasung mahaki ningtizarba kaina asi line amasung yang lobuga chap manai adu papne. Aduga haiba pap adu kanamada ki maga to pap nate. Aingon na to pap nate aduga church plan to mi singa si maga to plan nate, pastor ki maga to pap nate, elders ki maga to pap nate. Missionaries sing imagine pa to pa nate organization sing to pa nate adubu Christa masamakta then now consider the weight of that sin. Dito matang na singlu bhai ba se Ishwar gi mung ne singlu bhai ba se Ishwar gi mung ne hai ba se wakal khanmin ni han pite pandu mari pada taraga tare akoi mafam sa gi yeng ga do ba se Peter na karam bhai singlu ba define to gi hain hai ba ne aduk matug ni ko yeng minag dose marang di isorgi imung dagi wayen ba hawbagi matamadu yore wayen ba asi aikoi dagi han hawrabadi isorgi apabu wapau inda ba makoi gi polo edu kari oyeni mama masila Peter na Jesus Christ gi singlu ba si church asi karmana na define to gaina hype obida the household of God family of God isam sam hype oiba taragane
aduna mafam asida akhoi yengmina ba oiba taragadi si singlu ba si ishorgi imung ne adubu chilna sing na koi wakhal karamba maong da singlu ba si view lebano habi aina khangde adubu adum chang yengmina se ayamba church hojik church na leiba church ayamba se thoglagi yengo nomajing no mita khaktene makoina kana haiba khangaba ningthoka ba ne thang hauda kana ka jere ba kanam ta khangde akhoi mung da karmana sane thabak cha thore chang matam da kana gumam leram ima leram akhoi ma hang da hang ichanu pina dragon iyam na kana amlan kana chakra thi rebu kana chakra hang we have that weight of responsibility right adu responsibility ogi weight edu akhoi da lai adubu haiba adugi pol adu imung manung ama oibagi saktam adu ishor du pusilo adu oiba targadi nahan makai Christian ni haina layam missing akhoi maktasu adum yawi haiba singa singa marakta nakhoina singlup adu kan mong yeng mage responsibility kana lawe khoi singlup ki ise inaw singa makta aigi thazaba marup aduna thazadaba mi amaga mari leinaba matamda haiba du pap ni haina chumthokpagi guts akhoi da laibra natragana masumai thokpani isoi thokpani masumai punsini aisu agi punsini haina laibni sing akhoi makta karigoma akhoi gi imung manung da kana gumba amana pap tawram phataba thabak ama taw oiba targadi akhoi gi reaction ka debi sumthongna bo honai chai thangi adu afborom prona bidam thone hai badu mana akhoi sinup ta lebi sil naw sing mak taw bun sing ya akhoi sinup ki sil naw sing da akhoi prarthna tawbra akhoi sinup ta lei khraba isil naw awaba tarba mi ama gi damakta sengaw hangdopra yum hangdopra ai gi lantum hangdopra akhoi imung imano kainoma tawre haina hai boiba targai kra paisa koi lak hospital thang na bagi damak akhoi lone responsibility lawkuna adu when it comes to church sinup ta lakuma matam de hai wakal imung singum sinup hana khan wakal mem adu bisil nasum adu nate akhoi asi Christagi imung da isorgi imung da Christagi mapana punsin bir kraba maramna akhoi amagi responsibility so den logodoni aduna bibles de urli I hang na hawbodagi haijarliba isorgi laifam kauthok missing Christagi I handok kanglup amasung Christagi kainia amasung isorgi imung manuai na haiba singlup asigi matang na Bible tong picture oiba singse icham chamna sapa namsalam ba ma tanate arthalai khudimok singsigi adugi mapan wakal khamina ai pam adu haiba akhoi singlup asu pam asi ai prathna ne karigum isore yabidu akhoi singlup am ohel biba taragadi amagi damakta care tona ba amagi damakta responsibility lona ba amagi committed laina ba amagi haiza biba amagi awa ana mateng pang ba amagi laita da pina biba adugum singlup du oiba pam maram that is what a church is adu singlup ne aina haiba isore ga waisna haiba mafam sida kari hai Maramdi isorgi imung dagi isorgi imung what is this family of God aikoina asi power si tab missing lerm lagadra haina kale blood is thicker than water ising dagi I ne hen nang hen habam le art dagi I mari dagi hen ba kari amata leite ata tai lakpa matam da phana khatna bo oiba tarag isilina oiba tarag adu mateng dum pang du that's what it means if blood is thicker than water karigumba I aduna ising dagi na nang boy ba taragadi Christagi ina I dagi na nang Christ blood is thicker than blood meaning ai mari matami isor thasade isor khangde brother Tommy se ai gi mang nate complete stranger adu ma believer ne this Christ thasane Christagi ina lebirban he is my family real family Christagi in labira bagim palna Christagi imung na mahak lakra that's what family of God means aina hagat herwa se kanagum bakharagi nakong de angaw bumi singi wakhalo amoina khangani practical ai wanga hange coronavirus ki damakta thong lonsan ngani thong hangaroi aduna dukan matam khara kaki hangba aduda dukan dagi pot leiba akhulena pot leigo leida kanam ta lemoi thamagi hapta amagi dugi direct paisa leida kangbuju puna de loi lai adu leiba matamda aigi singlu kichil inawgi awatpa leram ngadra haina phone toraga natragana makhoi awatpa leiba oiba targa makhoi damak pina ba khala leib kana kana say anyone adune isorgi wo haina singlu mase isorgi im manung ne haina haiba kana khanganing lebas
counter culture ne tabang pan ba sida chat nari ba sing sida kaino hai ta ki nang yana to ne nang hana thal ho ne nang hana lei ho ne nang hana thabak to nang hana lai khai ho nang hana chat ho nang hana pham ho nang hana tum ho nang hana set ho nang hana phau adu mak ne but what did the gospel teaches us isogi wahai aduna akhoi bu amasuma ki apapo wa ba na khoi bu kai tapi ga hana hai bo ba taragadi adugumba self centered oiba ai gi ta khanba ai gi nungai ga loire ai da phazar ga loire ai da ai hai bu wa dagi cross ba ga Jesus Christ na sima ta ma ga loine ma khato khraga mi gi da makta a Christian life is a call from self-centered life to other-centered life. Ai gi da makta hingma punsi adu dagi ni gi da makta hingma punsi. Maramdi Philippines Bible chapter 2 lakpa matamda who is Christ? Jesus Christ do kanano? Isor gi tharakta laiba isor magoiba isor gi matik mangal mapung phana laiba ningthau oina singhasan na sargada nungai na laiba mahagadu na kaduwa papi nang ai gi da makta ai khoi bu nungsibagi mapalna ai khoi gi da makta ningthau singi ningthau prabhu singi prabhu isor oiba sargada singhasna wang thoine phamlag leiba mahag aduna isor gi ga matik manga adu konsillaga thamdabida minai amagi saong lo ai khoi gi da mak hiken adu khoi isor ne adu khoi prabhu ne adu khoi jisu ne adu khoi jisu oiba targadi mahag adu ai khoi gi punsi dagi ai khoi gi thabak dagi ai khoi gi mahing dagi won ngadawni tayong pan da leiba matam da su Jesus Christ na mahaki da magti hingde adubu maki missing in the magti hinge. See, Jesus Christ apapo wapao da wakal munna tawiyo. Jesus Christ apapo wapao aduda athok pangakne. Kaya John 3:16. Toy na ikoy na sinpa pupo pada sinpa pada ba kananta lemo. Maram di isona taibang panduo su ki matik nungsibire phajare nungsiye yare. Ikoy di wahai di losale nate makataw. Nusia kaduwa aluna mahangna mahaki amata ngai ba machan pa du pibire isong chibe ko kar mana khange he give his son hai ba khuding mak sing adu now ai khoi ibungo mahaki imungda Krista gi mapalna karamba Krista masagi makti hingde ba mi gi makti hingba Krista gi mapalna isor gi imung manung karamba isor pithok pa isor adu gi imung manung da laglabanina adu gi da makta kanbirabanina hai ba chakoi punsi hum thoi singlup asi isorgi imung hairabanina imung da karamana chani hai ba khoi khangi hai ba pot adumak singlup chana pham thoge ai isil na mana lalabadi chum thokpa ai isil ina mana pap ta tarabadi kanbiba mahaki da makta prana dobiba walabadi piba aduna sanjan hai ba oiba targade yamna toy aina sajina ba pandan ne adu ngasi jong sinage thaja ba ikoi punsi se ikoi lan tu ma koi sa ro pa ikoi thabo ikoi paisa khuding mak sing ikoi sona pibi kraba pot khuding mak sing se asmana pa ga do ne isona pibane ai dakale bu sajina gani maram di ai dakale ha khang maram ni sona pibane adubu aigi amate pirakraba pot asi aigi paisa oibasu thabak oibasu car oibasu gari oibasu yum oibasu oiningba oibasu hai bosi aigi ni adubu aigi nate hai bosi aigi ni adubu magi thaja missing thaja bisil inaw sing isune isori sune singlup ki damakta sune adubu singlup isili inaw sing damak sune hai badi aigi phiron mayam lebo oibada adubu singlup aduda phiron phajna setba lai ngamdaba mi lebo oibada agadi mi me प्रार्थना di phasana kanba adu khutti kya lam thokta ai wai ne प्रार्थना to genang gidamakta singlup ki manung da awaba ma tare haina hai boiba tare aingon da harakadra haina mani bek lotchen adu dagi mi ma thungani nge ne har ai yuna thungala kadra hai bagi excuse wakhal da angk hot pa kangbu adu imung sa kadra nate ai khoi imung manung da kana gum nar matam naning nasana khu pa kana lai khu thabak wana chakla ma ga lakpa matam da chaklam mi do phamula thamre roi singlubase Christagi imung amana amagi demak te khoi kher lo na gani amana amagi demak te khoi prarthna to na gani amana amagi demak awat pa khoi mention gani amana aduna asensu kare kare amana amagi ason ba dang nak na gani amana amagi ason ba kok na gani aduna khuding mak sing se khoni yeng minab matam da ai khoi mateng hang na gani mateng lo na gani andu haibdi kai ningai kare matlai kare no ikai ai khoi awat pa haibdi kare no ikai de se ikai ge maram amak teng le napal ai si haibdi man kare khan ge theba ai je moina
kano mo ni yeng si karpani yeng sa ay nasi haro di mo ay hantani yang payay hay da na fay adu isorgi im manong na chana gado lam chat amanate adu isorgi im manong ma ki singup ta chana gado ba pathap amanate aseng ba achumba aphaba khuding lak adu Christagi imung da chana gado ba pap haidok na ba pap kok na ba pap semdok na ba aduga pap sok na minaba pratna to minaba Bible paminaba lyric paminaba imung manung da missing kauraga chak chaminaba adugi chak chabadu da chance lawraga isor yu hai saminaba afaba wa pau da amaga thogatnaba khuding mak sing adu Christagi imung asida upam thopan tuk matangda singlubase isorgi khandoklaba jati amane jati mayam nate jati amane Ephesians chapter 2 verse 14 Ephesians pantup ani patatara marida yeminase maramdi mahak masamak aikhoigi ingthabani mahakna ani adu amato ohendaduna khainabagi ayagi phaklang adu thugaire masi yegnaba adu haibani wayan yathangda leiba yathangi pathap sing adu mahakna hakchang da manghanduna masamakta ani adu anugu mi ama semgatuna ingthaba semnaba amasung yegnaba adu cross ta hatuna ani adu hakchang amata oina isorda mahakna taisinabani mahakna lenglaktuna lapna leiramba nakhoidasu nakna leiramba makhoidasu ingthaba sandokle maramdi mahaki mapalna aikhoi animak thawai amada ipagi maphamda changjapam phangjai that's it one nation one body asida Paul haibsa Ephesians da leba sinup sing asida Jew masung Gentile animak pullaga leba mafam ni aduna haiba mafam asida Jew sing ni kaino ahoi hangai mogi makoigi channa pathap sing chana lonchat sing wa athang khoi masing yamna marang kaina lei Jesus Christ adu makoigi through dagi lakhrini aduga 10 commandment wa athang dusu makoigi thakta ni Abraham makoigi ni David makoigi ni Moses makoigi ni apha missing loina ma khini makoigi Bible lo riba Genesis tagina Malachi phawba Mahoron dagina Malachi phawba da uriba heroes of faith mayam khudimak sing adu Gentile akhoi dagi amatanate akhoi dagi amatane Jews ni ngakane ko Jews sing dagi ngakane aduna kadu ponga chaw leiba ngakane adu asomna kari Gentile Isori wasak pagi wang wada leiba maram dagana hain haibo bada Isori wasak khudimu Isori covenant khudimak sing adu Gentile gamata same de Jews sing ngakane same khudimak sing adu aduna asomgi nakanda Jews sing sina aikhoi di ipa Abraham lay aikhoi di David lay aikhoi di David ki dhara ne aikhoi di Benjamin ki dhara ne aikhoi di adune aikhoi di Adan ne aikhoi di waya yathang lay adu mai ponga lay kangbu ma adu asomda lay kangbu sina su Gentile sing asisu name thaba thakta lay rabana ani asigi marakta hangat handha yengbi changman bagi thak ama lay adu hai ba da pol Verse 14 Maramdi mahak masam aikhoigi ingthabani mahak Christa Jesus Christ masam aikhoigi ingthabani karam hai ingthaba mahak na ani du habi Jew musum Gentile ani gi markla yamba khenaba adu amat oyanduna khainebagi megi phalang adu thugaire Jew musum Gentile ani gi marakta khaineri phalang adu atai kari madan na te du wai thanse ani Jew sing gi makdi khud karamaina ham gani adagi di chaba ya ba sa kari pot kat pa adagi mayam lay adu Gentile sing ni kare matal adu hai badung sing adu da why yathang sing tradition sing ritual sing adu da Jew sing na pong lib ga chawr hai bu sing adu na Jew musum Gentile ani mok punchen na bagi mak achuwa pal amane or asing madam sida adu bu hai bu pong hai bu pal loi ba kanama pal verse 14 line hai bu why yathang da leiba yathangi pathap sing ritual khudiok sing adu kadu mahana kadu mahaki hakchang da kare manghanduna masamakta ani adu anova ni Jew Gentile ani adu kaduba Jew Gentile wan samgate adubu anova mi ama samgatuna ingthaba semanaba amasung yegnaba adu kraida cross ta hatoktuna ani adu hakchang amata oina isorda mahangna tasinabani adu mafanse tawse Jew singa ponglamba waira thang adu Jesus Christ na sai lisingani wangna laglaga mahangna cross daga siba adu gi mapana waira ya thang adu phalang adu thugai adu hojikti Jew have like Gentile have like ani ma adu Christ da hakchang amato ore aduna hojigi matam aikhoi da sikramana gyan dagdo bu haina haibo ma taragani
Singlupsing the talk about Agadi, Miami Kudum Upangani. Mighty Christian, Tangkul Christian, Imo Christian, Anna Christian, Adu Christian, Ada Christian, Inakun Bakambugi, Lai Bagi, Ladik Bagi, Haita Bagi, Sahai Macha, Lawai Macha, Chahotpam Macha, Chahota Macha, Amuba, Angoba, Kudimaking Paltonga like the Kudum Ubapangi. My book is Mafam Adum Yang say, my teacher, Cyber Lemon, Tankul Church, Cyber Lemon, Cookies, Cyber Lemon, Kudimas Lemon, Kudimas the Punsin never had the monks of the Aquadum Ubudum. Other children now sing, Hi, I see I could be proud. I could sing was showing I've been Hovan people over there. I could sing was my day having it, Tango, and I'm like my day is a Tango, like Habagisu, Haidabagisu. Upon Bagisu, Asim Bagisu, Inakun Bagisu, Kundabagisu, Saramazagis, Loama, Kuding Maxi, Man High Pal, Kudimax, Su Christina, Sahi Sinani, Mana Crosswell, Sibamatanda, Adu Yagna Sing, Kudimax, Ma and Loyam Lotion. Mighty Christian later, Tankul Christian later, Anna Christian later, Cookie Christian later, Pangal, Mighty Pangal Christian later, Kanam Christian. Christian sing the Punba Mapamodan, single Bibles. I enough come in lives in Pamina Bayade. I the lives I the live in enough missing Carmine. I get Pamina Gadino. I the Canani, I the Atopajak, I the Mighty Maxana Gadino. Adugi Wakers in the Lotopi, Mermages, Christy up of Wapa Gimapala, Kainera Makuimos in the Onimbo or US Lapo or Su, Adagi Yupi the Lapo or Su, Delhi the Lapo or Su, Ukrulagi Sanapati the Quaka, the Lyon the Pubala the Church and Latin Makai. Lapo Ocean, Zucrisable Kanimapum Prabhu in a Tazer body, I call Christian, Chris Hachang, Amato only, Canaba Kariamat late, as Luki Manung the Adugi, Zap Manaba, Pibam, Adu, Lapam, Togi, Jati, Amakaktane, Canab Karim late. Hunter the young Guru Mamatalite. Pasapapa missing labor over Targadi, Liars from the thing Pambi, Liable over Targadi. Isorna. Mahaku Tazbagi Mapana, Naku Christa, Mahaki, Mahakaluna, Hinkat Biram to Makalan, Palhan Bida have Wakal Aduda, Asa Aduda, Chokton Lake Ocean. I did my tiny, I don't attain missing Carolina Palm, the heavy labor over Targadi, Wakal Home. I did my tina Aduna, my taking a Nushim, I can walk a labor over Targadi, I do Wakal Topi. Singlup Asida, Punba Matamna, Aikoi, Amatan. My take Equim Ginum the Jelambe. Pangal ki isu chalambe, Tankul ki isu chalambe, Cookie ki isu chalambe. Harb easing adagi Christa ki ine hen thai. Christ's blood is thicker than every kind of bloods. Christa ki ine amato en kramaramna. Aikoi amatan. Christa ki ine amasunga pro wapao ki mapana natana tongan ba tokai ba khuding magsing asi amata punsilak pangamma. Adabu isor thaga se Christian, I heard the Magasibi. Christian, my day cooking Sibinate, Christian, Jew cooking, Gentile cooking, Greek cooking, Cookie cooking, Anna cooking, Senapati on the level missing cooking, Ukul missing cooking, already Lilong missing cooking, already Bobra missing cooking Sibate. He died for his people. Magi missing in the Christians, Kibadu, I do a Christian missing, I do Zad pudding Matagi, Lone pudding Matagi. Jad bizad laite, lone kenabakariamat laite. We have one language and that is the gospel. I could lone clay, I look high but Jesu Christagi apaba wapaune. I could use Hangana big get over Maram Amakang lay, Christagi cross. Jesu Christ Tazaber coin. Jesu Tazaber coin, although overdied Palamat laite. Christagi either nagi asalibra, Palamat laite do that is church. Other similar. Other Matanga. Although over there, they could Singlup Crane, not Singlup Crane, Yamina Cray. Hosik Matamasadamo. Singlup Amo Obetar, what are the marks of a church? Singlup Amo Obetar, Gati Karamba Makalgi Mip Punba, Karamba Makali Kanga, but was Singlup and Equina Kanga Ribino, High and High Obetar Gati. Ahum Coglay, Ariba Matam Dagi, History Christianity, History Confession Sing, Belgic Confession, Westminster Confession, the 1689 Baptist, London Baptist Confession. Kali mo singdo yang bagi matungina, umina ba taragadi ahum kuglay. Kari singlup amo oy ba taragadi a true church. A saying ba adu achum masun ba mo oy ba taragadi asi pot ahum sikhatang oy gado bana haibana te asi pot ahum se karani asidagi heladi lale haibana te adu asi ahum se wat pa sunya yate ahum dagi di hen pe ai
ahum sidagi watpada su yade ahanbada singlup amo oiba taragadi Jesu Christ gi apaba wa pao adu Isorgi wahai gi mapalna chumna amasung sengna sandokadabani right preaching of the word and right preaching of the gospel right preaching of the word and right preaching of the gospel how do we know karamai hoi khangani achumna Isorgi wahai gi matangina sando ibne hype oiba taragadi Baba was no ma'am Bible quotation pangtau do kang mukhari Bible quotation lang ba sagai pangse sagai lang san ba Bible quoted tawre aina adu biblical haide quoting hundreds of Bible verses in 15 minutes of sermon doesn't mean that sermon is a biblical one minitra ngai sermon da Bible verse chama quote tawre aina adu sanoi wa pau do biblical happen no Isorgi wahai asi karam bamatam da chumna sandoi hai hana khore khangni hana hai oiba taragadi haiba sandok liba wahai adu Muhammad da piriba context verse ma lotho kan pang sandok pe do yada ba yai adu haiba verse adu karam ba jaga da kari yarmino karamaina yarmino adu gi art du kar haiba du Isorgi wahai bana phajna ta ko ba isam sam haiba oiba expository preaching adu dekho ne phajna ubudum phangi As a topical preaching topical preaching how do we preach the word? We preach the word expositionally. Verse by verse. Right preaching of the gospel. Isor henba aduga mi henba apo haibidi samsamna aran khomus kana dakina isor dagini haib aran khomus isor dagi oiba dagini mi tawma ngamba gana sa wapa khoiba or natragana false promises sing Jesu Christ thazabadi pasapai gani ina khungani nungai gani awapa amsale khudingak sing adu an wapa ngaktene adu gumba wapa sandokpa aduga isorgi wahai esi sandok mamong na puning maikaida puba oiba taragadi Isorgi wahai na pubuna tab adu sandok liba mi na puning pang maikai pubu oiba taragadi that is not true preaching that is not true gospel and that misses the mark of a true church right preaching of the gospel right preaching of the word ani subada Jesu Christ na institute or ba thabiram ordinances ani khagle baptism amasung prabhu gi chakhang sacrament ani asi chumna amasung sengna tawbu oiga tawbani Karamba matam koi baptism pigani me amana Jesu Christ bu kanbi mapusung prabhu ona thazaba thazaraba chinna haidok laga ma ki punsai urma dum report ki demak nate ai pastor oring the asi church gi mi chama baptize of gabu oina bi demak tek aphang phara mama na badagi mari ma loi kausulaga panglup lup adu ai baptize adu baptism nate biblical baptism Bible ki matung inba baptism di changeng badarkar le aduga mamutana yengsin badarkar chin haidok pa aduga hingiba punsi duga manabra adu khang badarkar adu gumba matam adu khaktang da baptism pigin ordinances prabhu chakhang chak la mena kap mari manga langjanba adu natte aduga pap toruba mi amana discipline toruba mi amana adu prabhu chakhang phangba samatik chade Adune ordinances sing adu akone first Corinthians uba phange pura berane Corinthians sing badu kayo Prabhu gi chakhang tawna bi demang thangdok iba adu Jesu Christ bu ning sing ba oina season na kayo season puk thanana ba aduna kam khadi kadore kam khadi ngaure you adu housing matam adu karman adu gi matam Corinthians sing adu dei hai badu pangthak tha ga pangaw ngaule adu housing gi matam asdi karman ta wakal khandadana punsi chang yengdana aduga punsi chang yengna warning ama tapidana adu thadi anaba phagani adugidi awat pa amata leiroi energy solasu energy phangani as if we are drinking water cell drip cup gi mongda see number 1 Jesu Christ gi aran chang na kon seasonary ba drakha mai masung tal adu prasadi nate aikoina lai harauba matamda khara kalukan purukan halak adugum ponate adug harba miracle karimta yaude but that shows something what does that show that shows us the gospel Jesu Christ hakchang asung Jesu Christ gi e adu ningsing bagi mapalna mahang ai gi damak kadu bikre cross madak ai gi damak mak si bikre ai gi pap gi damak ai bu pap ko pire ai bu ma gi machaw ai bu ma gi engmam nu kausan bire kai gi madak nai bu phakra
ꯑꯩꯒꯤ ꯄꯥꯞꯇꯒꯤ ꯀꯣꯛꯄꯤꯔꯦ ꯑꯩꯒꯤ ꯄꯥꯞꯁꯤꯡꯗꯒꯤ ꯃꯍꯥꯛꯅ ꯀꯣꯛꯄꯤꯒꯅꯤ remembrance ꯑꯍꯨꯝꯁꯨꯕꯗ ꯑꯆꯨꯝꯕ ꯑꯃꯁꯨꯡ ꯑꯁꯦꯡꯕ ꯁꯤꯡꯂꯨꯞ ꯑꯗꯨ ꯆꯨꯝꯅ church discipline ꯇꯧꯒꯗꯕꯅꯤ ꯆꯨꯝꯅ church discipline ꯇꯧꯒꯗꯕꯅꯤ ꯀꯔꯤꯒꯤꯗꯃꯛꯇ church discipline ꯇꯧꯒꯗꯧꯕ signboard ki machudu angauba ohense haraga amuba ohelakpagi discipline tawudoba natte cooker pise haraga korfu pibagi damakta khatnaraga saunaraga discipline pigidoba natte aiga khara nuaina gidrena surup thagare masi surup discipline pisena aduguma natte when how we give right church discipline asini mayam amal le bokhal singlup ki church discipline haiba asi mim kauthokna ba hanthana yena bidam natte Bible Bible on target church discipline pibagi maramdi makhoi bu amu hana restore to no bidamoktane makhoi na tarubu pap na heba khangal laga paudi puning holaga aseng ba achum bu hingna bidam aduna church discipline to me inthok pi do bunate hoi ma prabhu jakhang phangoi aduga church ki instrument kumba pairoi prarthana to bu yaroi khoi mosing du yaroi singlup ta pun bu yaroi adubu masagi personal devotion Bible Bible ko adu mundi kersu akai bu leite adu aina discipline to bumi sing je phamina ba asmai taraga chokri ama kalaga pham adu discipline natte discipline the main goal of church discipline is to bring back mang krabya adu hal na bi damak so we show love we show care pap to oiba ta gi magi pap ti man wari sana gani puning hong na bi damak ta hai gani prarthana to na gani mateng pang na maram thi gani let's say me pornography dagi struggle to hana adu the makta ma the henjan bagi the church discipline period hana kana akoi could lan thoga how can I be helpful in that area that is what we do higher marks ni jugursi ga wa pa musung ma ge wa chumna sing sandokpa adu ordinances sing baptism musung prabhu ki chakhang chumna sengna toba aduga singlup na work bagi thabak chumna musung sengna toba haib ahum asi asengba achumba masaphaba singlup amada soidana pangane pangko to bunate the gospel demands it jugursi ga wa pa akkamana kan bi phangbage pap tagi pungning honglaga wa pa da thaja karamatamda aikhoina har karidamta khoisi tor karidamta aikhoina wa pa sindoi bisi madu da akhoi punsi lai karidamta aikoi wa pa natana Sunday kuding koi preaching tawri basi kan bibi phangleba sing adu sepok semba darkar lai khangba darkar adu gidamakta kaigidamakta aikhoina prabhu gi jakhang tawriba Christiana siba hingat pamsung amu hana lakado bu ningsing na gidamakta kaigidamakta singlup na baptism tawriba apaba wa paw adu gi phanla kan bibi haina haiba adu akhoi mi sing ga punna singlup ga pun harau me na gidamakta amsung isor matik mapi na gidamakta kaigidamakta kan church discipline tawriba asengba punsi dai khoi bu kawi bane sengda khudimak sing adu gi na thaiduna aseng punsi du thingna bi ma the gospel demands it the gospel demands it iro lo bana purpose of the church kari dam sing lai base but if happen ahum nai khoi yangmina ba oi ba taragadi hena make sing na khangani mafam asde pona wari am khangang mystery ma gi matang ma wangange haiwa mystery du gentile sing asisu jisu christ gi mapalna isor gi wasak pa du saru yagani haina haiba athupa wa asi aribagi misina khangam da hojik misina di anu wa bagi matam asidi singlup ki mapalna isorna khanghanle aduni ma anu makam asida haibase Ephesians 3 verse 7 isorgi pangana thabak to bugi mapalna aikhoi aingon pibi ke ma ki thaujal adugi matungin aibu wa pa asigi thawal taw mi ohenbire aseng mi sing pumna makti khwaidi hena tolaba aingon da thaujal asi pibire masi Christ gi thingam drabal lan adu aina atopa jatsina sandokna ba aduga atupa wa adugi thaurang adu karino haiba mi pumna makti khangna ba kida makni atupa wa asi kaino Jesu Christ gi mapana po pumna pu sembi ba Isorda juk ki ahubadagi lotuna thamlami masi sargagi mafam singda leiba angam athau amasung matik leiba singda isorgi makhal makha ayamagi losing adu haujik singlup ki mapalna khangana bagi damakni singlup asi leibagi damak isor Christians na singlup asi sagat pi bagi gi maram purpose lei adu higher purpose sing adu gi purpose ama hype oi batardi verse 10 Sargi mafam singa leiba angam athau sing matik leiba sing da isorgi makhal makha ayamba losing adu hojik singlup ki mapana khana bi damakni isorgi losing adu singlup ki mapana taibang pana sti laikraba missing adu khakking natana sargi mafam singa leiba kari thawai singda haibadi sargadut singda aduga lai phatabasing
khudingmaksing adugi mamangda aikhoigi isorgi lausing amasung gyan amasung pangal khudingmaksing adu aikhoigi mapalna singlupasigi mapalna uthuna bidamate to manifest the manifold wisdom of God. So how do we do this? How? Karamana aikoi tawgani. Karamana aikoi tawgani. Ngasai aikoi na tarkriba singbasi karino natabano sinlup ki mark na karino aduga sinlup ki purpose na karino asina aikoi karino kangalima. Karamana aikoi har khudingmaksing fulfill tawgado har badu aikoi Jesus Christ appa wapawi matumi na aikoi punsi hingduna amana amabu thawgana ba amana ambu semgana ba amana amabu Christ gi tumi in ba mateng pangna ba adugi mapalna khudingmaksing ase aikoi pangal laitaba mi ngakani ko kaisuna ta mi ngakani khudingmaksing ase adubu Christ gi appa wapaw adugi mapalna punsin biba samsam haiba oiba tar aikoi magatang khol su yauri adu maiti su yauri adu background ngakani tongan ba ima tongan ba ipa tongan ba mari mata tongan ba lam tongan ba khudingmaksing ase karam haina punsil laglaga karam haina nungsira leibano karam haina committed tonano kam haina responsibility longaino hai ba khudingmaksing taibang panba gi mi sing namasung yeng ba khudingmaksing sin urak matamda si Krista sungapa wapa Satan nadi mahaki wakhaladi Jesus Christ bu hatpa matam aduda mahaki mission accomplish or haina mahaki wakhal laijarame adugi onatain ba aduda Christ gi balidan adugi mapana mabu maithi pibane aikoi thajeba Christ Jesus Christ ipa isor mahaki loksing adu apang ba aikoi degi aikoi masela amaga apa wapa adugi matungina hinabagi mapana kamengi mapana nungsinabagi mapana responsibility lona bagi mapana apa wapa da hingminabagi mapana khudingmaksing adugi mapana aikoi isorgi achauba plan amasung ibung amaki ningthijarba loksing khudingmaksing adu asonba aikoi degi matik chadama aikoi degi pangalaba sing mafamda utkadoribani adun chil now sing wakhal tongina se singlu haiba se mi sing ni karma mi sing Christ gi ina laibiraba mi sing ni karigidamakta Christ gi matik maagidamakta isorgi loksing uthuna bidamakta marmadana isorgi singlu nungsisi isorgi singlupta submit tawse isorgi singlupta commit tawse isorgi singlupta responsible oiba meaningful oiba member among aikoi oise adugidamak isor khri mathakta bolpini oisena amen prana tawse ipasona ki singlup ase nasan ba Christ bu thajabagi mapalna kanbi phangkhraba na ki nacha singna punna leiba adu na ki singlup na ki wagi pan tapin maram sin thakachai professor ibong ngasing na pati bona tahan likraba khudingmaksing ase mahaya hanbi koi thamon thabak tobi thamon thabak subi nung sebesor nakin sana pa Christ adu kan bi pumsing prabhu ne thajaba kana amata singlup asigi maphamda adu singlup asigi marak yawba yaroi agi yawba yade marmasini pa aikoi marak nahak pu khangdriba mi singarba makhoi kanbi Christ ju nang to kraba papte kan bi bagi thabak adu thajnabagi damak lawsing amasung gyan asung pangal pinabi adu napu thajabagi mapana nagi singdu serb yanbi nag aran kung mitabu subi Prabhu Isor like Prabhu Thaja Prabhu Kukui Maganaki Singlu Basabulum Lohan Biu Lugi Pasunaki Singlu Basabundung Sian Biu Naki Singlu Basabulum Leng and Kubitam Biu. The Super Singing Nation in Amen.